Hey Muthi, nangna numidanggida karaida thoinone. Amom anakida angang nubi loina khangba tarene. Changu tumu thengi. Era tazawa nangsu aibu karamuina adu thina haibo haunadi nupi angang taraga aibu yum panwa amata khangdau mandrene. Hera phagi tawunida amuba aina sum noksena nangbu yam warawrabra nayamada. Hoine adumaina khara hayune aishu khara puksen chawthokpa yaidana adudi aidi wakhanga yawna khallura kharaga musida nupiga amta phangdau maludrega. Hoida nayamana phagi tawuni ado ngasigidi changu tumuro. Hayeng khara ngana hogol o nayamaga walking chasi he. Hoi iyamba aishu ngana hogolsarake aduga walking do chatlusi isininaw hekta. Hera amuba ngarang nayamana nusidana phagi tawuni. Kasu litabu mukabala aidugo mithidugo bota. Walaga patana film kumuduni inawne visuga pabu yaribani. Adudi inawne kairagana mukabala bukto kro. Hanuraba hipirajin babuda minai manan part 2 oidana film kumdana hero kumdana superstar oidani inawsu karige yadni. Adu tokro Mahesh Fauda matam amagi superstar oiramibani hajik tabu ikaidana tokiba iwani. Hoine taza adumaina haibiyune aishu khara wakhan chawthoke mukabalaga aiga yengnabadadi aina yamna fazaribani cartoon marak khida aishu adum muna kharati nanjabani. Amuba ngahak phamaga chalasi ngansu ngali ngahak puthagisi. Hoi taso ngahak pothabu oina pakhong khara chanasi taso. Hoine adudi ai ama chala ageko adudi jingaga sum tensilakpa karinune hairone amuba. Taso adudi akhoi pabungna he thakpa suruptu oiramgadaba mali taso. Chumi amuba adudi nangsu ama chala u aishu phongma ngamba yenge he. Taso adudi chawaga sum tensilakpa hairisi taso miyoibani ko miyoiba harbisi chawa sum tensilakpa masi kari karma miyoibano taso ta haibi taso. Madudi amuba aina sum khanbada police kumba thana gumbana paiba nomaiji oiramgadabu mangreda nangi pakum kuchan ta kitang soibar karino. Chumi taso ado tasona amaga amuk chanbiro taso. Adu oiradi amuba masijimaga khangbara yenguhai una thiba je hoina nutigi ayuki nungdangi tabu thabakni masimtang nang khangbara yenguhai amuba. Taso adudi nanau khangjadrabu ado taso karino nanau takwirubu taso namadudi nanau khangjadra. Amuba adudi akoina ayuki nungdangi chariba chaksinine chaksi huk loiraga uju una adum chak thirasi hainaidana madunine he. Adudi amuba akoinina pakhong chaningada panuji thengsilake yumda hannaba tawrasi hayeng amuk laaga hayeng amuk pakhong khara amuk chanarasi simnanaw ngasigidi halasi yumda. Adudi mayam ngasigidi video si matang asida losinjarage ado mayamna mayamna khangba leiragasu aduma comment da thambiramo madugi pakhongdu matang video sembada hapjarake mayam warabiroi video si matang asida losinjarage ado losindringegi mamangda mayam like share subscribe tawbigano.